Hello guys, mayam, nungaibiri mayam, ngasigi video ki content lamoina ngahan mana thagat kiba pot weight reducing ki program ga mai leina na ai video se amuka repeat tawjarake differentiation khar ucharake ai pot sing se demo tawse se ngan thagat pi kiba chu se kana khangbre yang biu hang masa sina demo tawjani hi Samita mama sana utoy ba demo se mana utoy ba demo sina kainong han mana target pa mamang giletse so in hanaki recently target kiba khoi gi mana leiru ba piron hana selam ba piron hojiki ngasi ba ngasi ngarang han leiru ba piron gi khetna ba makha mayam di ngin ba khare yaw ba dagi namak ngasi video se mun nong na namjabani mayam sida so gi ngang yaw ko so lan lobi ganu tasengna di aina sum aigi dress leibase shopping mall da satlaga ame hekta phangni habi asa sumude kaigino da regular size e ngonda sade big bazaar sangasu spencer sangasu city mart sangasu bazaar kolkata sangasu amta sade ngonda aduna point of geda akoigi kolkata da money square haina ma leiko money square sida west side haina ma lei west side sigi manungda di aigi asawa size loi phange sida di aduna ases da size sida sumu plus sign PLUSS haiba ma natragana all A double L adagi alto moda hairi basing si akoigi anoiba akoigumba sum sawo mayamgi dress sida phange aduna sida sala ka dang dress leiko aduna mayam price tigi shu aigina adum ani sang hele mina 1000 bina bada aina 3000 gumba sumpi 500 maman gi to ne nate maman du sudum maru hoidena saudi ama sauna maman du ma saita leikhraga haidi ai size ta phangde apamba su phangde aduna aina phangba jaga sida ai dress e mari manga tro pun puna khome adumai tawe ada nang jana te bado nang ande noi ba mayam leiri ba moi ai jo ba ba noi ba mayam se loi khomum gane mam de akoi si phangde ba aduna baji samna yam thawai nuai ti se kai no da akoi occasion ama lak tore samna hairabada manipur thok tore natragana ai se blouse ama leigi aina ngasi leri ba phi si ga sana ba leri ba sari si ga sana ba da hairaba da blouse ung phangoi ba tudradi adum tunaba sida thabam ne ba du handak aina weight loss ki mars ki tang amadagi sangjallaiba aigi yam kanna hona jabasigi matung inna ngarang si aina dress anoba lerakta basi mars dagi leraktre koi mars ki mamang dagi leraktre lei da bai maram di leida bagi maram di aina weight loss si handange haina khanbanina aise handa dora ba leirabanina haidina ani leshanda bane ba ko marak sakta mu fakta ne na lei ro manga ba leiroga karamba size no litoi du khanda bagi leida ba du handakti aigi tangai phadana aina sum ahanba katang sirina bagi aini leiba kalsida dress se ai yam confidently double XL thangal e maram dai hana even brand khara da di 7XL favorite le aduga majority aina ni se 4XL ne ba 4XL double XL ga natre ko 4XL ulona ngarang se aina yam harau dress se aina sarau double XL lawe ai harau ba ai soi taramani de khanbagi aduga di double XL se kome XL amuk lore kome large amuk lore large su kome ba adu tar so ai large ti lore ko ado si free se aman bani se kamai khanga dagi nan chubada sigi se smaina washing machine da hapada sida khara khodo khre ko se aman ba puri ni ko se mamang da su yam litna khre ado si free se matamam da ingon da khara chilamme si free se 4XL mase 5XL lit ka da bada 5XL lit ka da bada sigi brand sida ina masu si am pamba plus size sida leisu leitraba leitabadu da 4XL se yeng biyo me 4XL se am sinna dum smaina kadrak la ka lit khre ba ngon da 4XL se ko ado yam su pam jai phi su yam na lit pa nungai ngon da ko cotton su oi raga sima lai re adagi sima mu yeng hanjara ke ba si su yam pamba purple se sina mu yeng ko si sina 3XL ne ba 3XL ne ba si sina mu si sina si 3XL ni masigi company sina my blush ne ba ko my blush ni my blush 3XL kam ne ba non ko to khandal da yes ura my blush ta 3XL ne aduga si pur si sun te ying bi me man chaw bai chang ji ti chaw bane si pur se ado se engonda khara silap lilam bangak ta ne ba simsu lai re adai sidam thaja bidra ka su sweater sim yeng bi ro ba
ꯁꯤ ꯑꯩꯒꯤ ꯁ꯭ꯋꯦꯇꯔꯅꯦ ꯕ꯭ꯂꯦꯖꯔ ꯑꯣꯏꯅ ꯁꯨꯝ ꯂꯤꯠꯆꯕꯅꯤꯀꯣ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯄꯤꯡꯛ ꯃꯨꯟꯅꯦꯕ ꯁꯤꯒꯤ ꯕ꯭ꯔꯥꯟꯁꯦ ꯄꯤꯡꯛ ꯃꯨꯟꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯡꯒꯅꯨ ꯌꯥꯝ ꯀꯟꯅ ꯂꯦꯡꯒꯅꯨ 4XLꯅꯦꯕ 4XL ꯄꯤꯡꯛ ꯃꯨꯟ ꯀꯣ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯤꯠꯄꯗ ꯌꯥꯝ ꯀꯣꯝꯃꯦ ꯑꯗꯣ ꯆꯤꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅꯗꯤ ꯂꯤꯠꯅꯔꯣꯏꯗꯅ ꯐꯨꯔꯤꯠꯇꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯤꯠꯄ ꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯄꯜꯂꯒ ꯂꯩꯌꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯄꯨꯔꯥ ꯌꯥꯝ ꯊꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯦꯟꯁꯦ ꯐ꯭ꯔꯤꯂꯤ ꯇꯣ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯒꯥꯁꯦ ꯏꯍꯣꯞ ꯍꯣꯞꯄꯒ ꯀꯣꯝꯃꯒ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦꯀꯣ ꯁꯤꯁꯦ ꯑꯗꯒꯤꯗꯤ ꯑꯅꯧꯕ ꯌꯦꯡꯁꯦ ꯑꯗꯒꯤꯗꯤ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯜꯇꯣꯃꯣꯗꯥ ꯍꯥꯏꯖꯕꯗꯣ ꯌꯦꯡꯕꯤꯌꯨ ꯑꯣꯜ ꯁꯥꯏꯖ ꯑꯣꯜ ꯈꯣꯡꯒ꯭ꯔꯥꯎꯗꯁꯨ ꯂꯩ ꯐꯨꯔꯤꯠꯇꯁꯨ ꯂꯩ ꯑꯗꯨꯒ ꯁꯤꯒꯤꯁꯦ 4ꯅꯦ ꯅꯝꯕꯔ ꯀꯣ ꯑꯣꯜ ꯁꯥꯏꯖꯇ ꯑꯣꯜ ꯁꯥꯏꯖꯇ ꯑꯣꯜ ꯀꯝꯄꯦꯅꯤ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯅ ꯁꯦꯠꯅꯔꯤꯁꯤꯅ 31 32 ꯅꯠꯇ꯭ꯔꯒ ꯁꯤ 32 ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯝꯇ 34 ꯌꯦꯡꯕꯤꯌꯨ 36 ꯑꯅ ꯁꯨꯃꯥꯏꯅ ꯑꯣꯜ ꯄꯨꯔꯥ ꯁꯥꯏꯖꯁꯤꯗ ꯃꯥꯅ ꯀꯣꯜꯂꯤꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏ ꯁꯦꯒꯥꯛꯇꯩ ꯍꯦꯟꯗꯣꯛꯇꯅ ꯁꯤ ꯌꯧꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯉꯥꯏꯈꯣ ꯑꯩꯒ ꯈꯣꯡꯒ꯭ꯔꯥꯎꯗꯪ ꯄꯨꯊꯣꯔꯛꯎꯅꯦ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯒ ꯊꯝꯖꯦꯕ ꯑꯝꯇꯪ ꯑꯁꯤꯅ ꯂꯥꯞꯅ ꯊꯝꯃꯨꯅꯦ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯖꯤꯜ ꯑꯃ ꯂꯩꯗꯣ ꯄꯨꯊꯣꯔꯛꯑꯣ ꯈꯣꯡꯒ꯭ꯔꯥꯎ ꯖꯤꯟ ꯑꯗꯨ ꯌꯥꯏ ꯈꯣꯡꯒ꯭ꯔꯥꯎ ꯖꯤꯟꯁꯇꯣ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯖꯤꯟꯁ ꯍꯥꯏꯔꯒ ꯅꯪ ꯖꯤꯟꯁ ꯃꯁꯛ ꯈꯪꯗ꯭ꯔꯣ ꯍꯥꯄꯦꯟꯗ ꯄꯨꯔꯛꯇ꯭ꯔꯁꯨ ꯑꯩꯒꯤ ꯁꯥꯏꯖꯇꯣ ꯄꯨꯊꯣꯛꯑꯣ ꯐꯖꯅ ꯂꯦꯡꯕ ꯃꯥꯟꯅꯔ ꯊꯝꯃꯨ ꯑꯅꯤꯗ ꯊꯝꯃꯤꯟꯅꯧꯕ ꯁꯤꯅ ꯃꯥꯒꯤ ꯖꯤꯟꯁꯅꯤꯀꯣ ꯊꯝꯃꯣ ꯁꯥꯟꯗꯣꯛꯑꯒ ꯊꯝꯃꯨ ꯑꯩꯅ ꯐꯃꯨꯡꯒꯁꯦ ꯑꯁ ꯃꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯐꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ ꯐꯃꯨꯡꯁꯦ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯁꯨꯝ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯅ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯉꯥꯡꯅꯕꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯔꯁꯨꯅ ꯃꯣꯏ ꯊꯣꯛꯄꯅ ꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯁꯥꯏꯖꯁꯤꯒ ꯃꯥꯒꯤ ꯁꯥꯏꯖꯁꯤꯒ ꯈꯦꯠꯅꯔꯤꯁꯦ ꯌꯦꯡꯕꯤꯌꯨ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯔꯣꯅꯦ ꯃꯇꯥꯏꯗ ꯑꯁꯣꯝ ꯃꯇꯥꯏꯒꯤꯁꯨ ꯌꯥꯔꯦꯀꯣ ꯆꯥꯅꯔꯦꯀꯣ ꯂꯩꯔꯦ ꯑꯗꯨ ꯈꯦꯠꯅꯔꯤꯕ ꯁꯥꯏꯖꯁꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯆꯨ ꯇꯣꯉꯥꯜꯂꯤꯕ ꯄꯣꯠꯁꯤꯗꯒꯤ ꯁꯤ ꯍꯦꯟꯗꯣꯛꯏꯅꯤ ꯃꯣꯏ ꯂꯤꯠꯂꯤꯁꯤ ꯃꯣꯏ ꯁꯦꯠꯂꯤꯁꯦ ꯁꯤ ꯑꯩꯅ ꯁꯦꯠꯂꯤꯁꯦ 34 ꯁꯥꯏꯖꯅꯤ ꯑꯩ 34 ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯁꯥꯏꯖ ꯇꯨꯡ ꯌꯦꯡꯉꯨ ꯁꯥꯏꯖꯇꯤ ꯀꯗꯥꯏ ꯍꯣꯏ ꯑꯩ ꯁꯥꯏꯖ ꯁꯤꯂꯦ ꯃꯦꯠ ꯏꯟ ꯏꯟꯗꯤꯌꯥ ꯁꯤꯗ ꯁꯥꯏꯖ ꯁ꯭ꯋꯥꯏ ꯂꯩꯔꯝꯒꯅꯤ ꯈꯪꯗ꯭ꯔꯦ ꯀꯗꯣꯝꯗ ꯌꯥꯎꯒꯦꯅ ꯌꯥꯎꯅꯤ ꯁ꯭ꯋꯥꯏ ꯌꯥꯎꯅꯤ ꯀꯩꯅꯣ ꯁꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯁ꯭ꯋꯥꯏꯗ ꯄꯥꯎ ꯎꯗꯦ ꯑꯗꯨꯃꯨꯛ ꯈꯨꯝꯖꯤꯟꯈ꯭ꯔꯣ ꯑꯗꯨ ꯃꯊꯪꯗꯨꯗ ꯌꯦꯡꯉꯨ ꯎꯗꯦ ꯑꯩꯈꯣꯏꯅ ꯁꯥꯏ ꯃꯥꯡꯈ꯭ꯔꯕꯣ ꯁꯤ ꯂꯩ ꯀꯩꯅꯣ ꯋꯦꯁ ꯉꯥꯏꯈꯣ ꯑꯩ ꯐꯖꯅ ꯂꯧꯒꯦ ꯋꯦꯁ ꯉꯥꯏꯈꯣ ꯑꯩ ꯀꯦꯃꯦꯔꯥꯗ ꯁꯦꯡꯗ꯭ꯔꯦ ꯇꯨ ꯋꯦꯁ 32 L29 ꯁꯤꯒꯤ ꯋꯦꯁ 32 ꯁꯤꯅ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯜꯇꯣ ꯁꯣꯝ ꯃꯣꯗꯥꯒꯤ ꯃꯇꯥꯏ 4 ꯊꯝꯃꯨꯅꯦ ꯅꯪꯅ ꯃꯃꯥꯏꯗ ꯎꯠꯇ꯭ꯔꯁꯨ ꯌꯥꯏ ꯅꯪꯒꯤꯅ ꯁꯥꯏꯖꯅ L4 ꯂꯩꯕꯁꯦ ꯃꯥꯒꯤꯅ ꯂꯤꯗ 32 ꯀꯩꯅꯣ ꯍꯦꯛꯇ ꯃꯥꯡꯉꯤꯁꯦ ꯕ꯭ꯂꯁ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯌꯦꯁ ꯁꯨꯃꯥꯏꯅ ꯁꯤꯅꯤ ꯈꯦꯠꯅꯕ ꯗꯤꯐ꯭ꯔꯦꯟꯁ ꯑꯩꯈꯣꯏ ꯎꯠꯆꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯑꯅꯧꯕ ꯐꯨꯔꯤꯠꯇꯣ ꯑꯃꯨꯛ ꯎꯠꯀꯦ ꯑꯅꯧꯕꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯤꯠꯂꯤꯕ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟ ꯂꯩꯔꯤꯕ ꯐꯨꯔꯤꯠꯁꯦ ꯁꯤꯒꯤ ꯁꯥꯏꯖ ꯑꯃꯨꯛ ꯊꯝꯃꯣꯃꯤ ꯃꯈꯥꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯅ ꯗꯤꯖꯥꯏꯟ L ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯑꯃꯗꯤ ꯁꯤꯗꯤ ꯑꯦꯔꯣꯔꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯔꯄꯁꯂꯤ ꯑꯩꯈꯣꯏꯅ ꯎꯠꯆꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯡ ꯇꯥꯏꯝꯗꯒꯤ ꯃꯁꯥꯁꯦ ꯁꯨꯝ ꯅꯣꯏꯗꯅ ꯂꯩꯖꯔꯝꯃꯒ ꯁꯗꯟꯂꯤ ꯃꯦꯍꯅꯠ ꯈꯔꯗꯤ ꯇꯧꯔꯦ ꯃꯦꯍꯅꯠꯇꯤ ꯐꯖꯅ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ 4XL ꯂꯤꯠꯂꯝꯕ ꯃꯤ ꯑꯃꯅ XYZ
ꯑꯗꯨꯒ ꯑꯗꯨꯅ L size ꯂꯤꯠꯄꯗ ꯀꯣꯝꯃꯛꯑꯕ ꯁꯤꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯦ ꯂꯤꯠꯄ ꯃꯇꯝꯗ ꯃꯥ ꯀꯣꯝꯃꯦ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯁꯤꯒꯤ ꯀꯣꯝꯃꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯐꯤꯜꯂꯤꯡ ꯑꯃꯈꯛ ꯐꯥꯎꯔꯤꯌꯦ ꯃꯉꯣꯟꯗ ꯍꯣꯠꯅꯕꯗ ꯇꯜꯂꯛꯇꯕ ꯃꯁꯥꯁꯦ ꯃꯌꯥꯡ ꯋꯦꯠ ꯔꯤꯗ꯭ꯌꯨꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯒ ꯇꯧꯔꯛꯄꯗ ꯍꯦꯟꯅ ꯏꯁꯇ꯭ꯔꯒꯜ ꯇꯧꯅꯤꯡꯕꯒꯤ ꯃꯉꯣꯟꯗ ꯑꯃ ꯐꯥꯎꯕ ꯃꯥꯏ ꯅꯨꯡꯉꯥꯏꯕꯁꯤ ꯎꯕꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯚꯤꯗꯤꯑꯣꯁꯤꯃ ꯂꯧꯔꯒ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯦꯝ ꯊꯤꯝꯁꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯎꯠꯂꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯥꯡ ꯄꯦꯇꯤꯁꯤꯁꯨ ꯍꯥꯏ ꯀꯥꯏꯅ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯁꯨꯝ ꯏꯟꯁꯄꯤꯔꯦꯁꯟ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯀꯥꯟꯅꯕ ꯃꯇꯦꯛ ꯑꯃꯇꯪ ꯌꯦꯡꯉꯒ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯈꯜ ꯑꯃꯗ ꯀꯩꯒꯨꯝꯕ ꯆꯦꯟꯖ ꯑꯃꯇꯪ ꯃꯉꯣꯟꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃꯈꯛ ꯄꯤ ꯇꯥꯔꯒꯗꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯕꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯄꯦꯇꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯦꯇꯤ ꯍꯥꯏꯕꯁꯤ ꯏꯪꯂꯤꯁꯇ ꯀꯔꯤ ꯍꯥꯏ ꯕꯦꯜ ꯍꯥꯏ ꯕꯦꯜ ꯁꯤꯒꯤ ꯕꯦꯜꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯤꯗ ꯆꯥꯕ ꯕꯦꯜꯠ ꯑꯃꯐꯥꯎ ꯐꯪꯗꯦ ꯃꯥꯔꯀꯦꯠꯇ ꯁ꯭ꯔꯤ ꯂꯦꯗꯔ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯗ ꯑꯃꯈꯛ ꯐꯪꯉꯦ ꯑꯗꯨꯁꯨ ꯅꯨꯄꯥꯒꯤ ꯕꯦꯜꯠ ꯁꯨꯝ ꯊꯥꯕꯗꯣ ꯑꯗꯩ ꯕꯦꯜꯠꯁꯦ ꯐꯥꯗꯅ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯑꯦꯀꯣ ꯏꯁꯨ ꯏꯀꯥꯏꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯁꯤꯒꯤ ꯕꯦꯜꯠꯁꯦ ꯑꯃꯈꯛ ꯐꯪꯉꯦ ꯐꯪꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯍꯨꯠꯂꯒ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯕꯦꯜꯠꯁꯦ ꯐꯥꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩ ꯁꯤꯁꯦ ꯆꯜꯂꯛꯇꯗꯅ ꯑꯩ ꯕꯦꯜꯠꯁꯦ ꯐꯥꯕ ꯂꯦꯞꯈ꯭ꯔꯦꯕ ꯃꯔꯝꯗꯤ ꯁꯤꯗ ꯐꯥꯕꯗ ꯑꯩꯁꯦ ꯁꯣꯔ ꯊꯤꯡꯗꯅ ꯁꯤ ꯖꯒꯥꯁꯤꯗ ꯁꯨꯃꯥꯏꯅ ꯕꯦꯜꯠꯁꯦ ꯑꯆꯧꯀꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤ ꯖꯒꯥꯁꯤꯗ ꯕꯦꯜꯠꯁꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯐꯜꯂꯦ ꯂꯤꯂꯣ ꯀꯩꯅꯣ ꯁꯦꯠꯂꯣ ꯁꯤ ꯀꯩꯅꯣ ꯖꯒꯥꯁꯤꯗ ꯐꯥꯕꯁꯦ ꯕꯦꯜꯠꯁꯦ ꯑꯩꯉꯣꯟꯗ ꯁꯣꯔ ꯊꯤꯡꯗꯅ ꯑꯩꯁꯦ ꯐꯥꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯤꯔꯣ ꯁꯤꯐꯥꯎ ꯆꯥꯛꯆꯥ ꯆꯜꯂꯨꯔꯕꯅꯤ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯔꯣ ꯀꯌꯥ ꯍꯟꯖꯤꯜꯂꯒꯦ ꯌꯦꯡꯉꯣ ꯃꯈꯣꯟ ꯀꯌꯥ ꯍꯟꯖꯤꯜꯂꯒꯦ ꯌꯦꯡꯉꯣ ꯑꯃ ꯑꯍꯨꯝ ꯃꯔꯤ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯐꯥꯕꯗ ꯁꯣꯔ ꯐꯨꯜꯂꯤꯅꯦꯕ ꯑꯗꯨ ꯑꯗꯣ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ 1 2 3 4 5ꯇ ꯐꯥꯕꯗ ꯀꯣꯝꯃꯦꯕ ꯀꯩꯅꯣ ꯄ꯭ꯔꯃꯥꯟꯅꯤ ꯃꯁꯤ ꯍꯥꯏꯕꯗꯤ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯔꯤꯌꯦꯂꯤꯇꯤꯗ ꯎꯠꯅꯤꯡꯕꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯗ ꯀꯥꯟꯅꯕ ꯐꯪꯅꯤ ꯑꯗꯨꯅ ꯃꯥꯡꯗꯤ ꯃꯥꯡꯖꯔꯣꯏ ꯀꯥꯟꯅꯕ ꯑꯃ ꯐꯪꯗ꯭ꯔꯒꯁꯨ ꯃꯥꯡꯗꯤ ꯃꯥꯡꯖꯔꯣꯏ ꯑꯗꯨꯅ ꯋꯦꯠ ꯂꯣꯁ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯀ ꯆꯠꯇꯅ ꯅꯣꯡꯃꯗ 10,000 ꯁ꯭ꯇꯦꯞ ꯆꯠꯂꯝꯃꯤ ꯀꯝꯄꯤꯇꯤꯁꯟꯗ 30,000 ꯁ꯭ꯇꯦꯞ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯁꯣꯏ ꯁꯣꯏ ꯑꯗꯒꯤ ꯖꯤꯝꯁꯨ ꯌꯥꯝ ꯆꯠꯂꯝꯃꯦ ꯖꯤꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯕ ꯇꯔꯃꯤꯅꯦꯇꯔ ꯖꯤꯝ ꯀꯥꯏꯅ ꯂꯩ ꯑꯗꯨꯗꯒ ꯆꯠꯂꯝꯃꯦ ꯑꯗꯒꯤ ꯁꯥꯏꯀ꯭ꯂꯤꯡ ꯑꯩꯅ ꯇꯧꯗꯕ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯑꯃꯠꯇ ꯁꯛꯁꯦꯁ ꯑꯣꯏꯗꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯤꯁꯨ ꯌꯣꯒꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯉꯤꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯦꯠꯁꯦ ꯁꯨꯡꯍꯟꯍꯟꯗꯗꯦ ꯋꯦꯠꯁꯦ ꯁꯨꯡꯍꯟꯍꯟꯗꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯣꯠꯅꯕꯁꯤꯗ ꯑꯗꯨ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯕꯤ.ꯑꯦꯜ.ꯁꯤ.ꯁꯤꯗ ꯃꯥꯒꯤ BLCCꯗꯁꯨ ꯀꯩꯅꯣ ꯇꯧꯔꯁꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯂꯥꯏꯄꯣꯁꯛꯁꯟ ꯂꯦꯄꯣꯁꯦꯛꯁꯟ ꯇꯧꯔꯁꯤ ꯀꯥꯏꯅ ꯇꯧꯔꯝꯃꯤꯗꯨ ꯂꯥꯏꯄꯣꯁꯛꯁꯟ ꯇꯧꯔꯁꯤ ꯖꯤꯔꯤꯌꯥꯇ꯭ꯔꯤꯛ ꯕꯥꯏꯔꯦꯇ꯭ꯔꯤꯛ ꯁꯔꯖꯔꯤ ꯇꯧꯔꯁꯤ ꯀꯥꯏꯅ ꯍꯥꯏꯅ ꯈꯟꯅꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯈꯤꯇꯪ ꯍꯣꯜ ꯗꯥꯎꯟ ꯇꯧꯕꯅꯦꯕ ꯑꯗꯣ ꯂꯛꯀꯤꯂꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯔꯤꯒꯨꯝꯕ ꯃꯤꯔꯦꯀꯜ ꯈꯔ ꯊꯣꯛꯑꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯄꯨꯁꯜꯂꯛꯄꯗꯒꯤ ꯑꯩꯅꯉꯁꯤ ꯋꯦꯠ ꯂꯣꯁ ꯇꯧꯔꯤꯁꯦ ꯑꯩ 4 ꯀꯝꯄꯣꯅꯦꯟꯁꯅ ꯋꯦꯠ ꯂꯣꯁ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯒꯤ ꯐꯥꯔꯁ ꯊꯤꯡ ꯏꯁ ꯑ ꯋꯥꯔꯛꯑꯥꯎꯠ ꯑꯦꯛꯁꯔꯁꯥꯏꯁ ꯃꯊꯪꯗ ꯏꯁꯤꯡ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯊꯛꯄ ꯃꯊꯪꯗ ꯇꯨꯝꯕ ꯆꯥꯡ ꯅꯥꯏꯕ ꯑꯩꯅ ꯇꯨꯝꯕꯁꯦ ꯄꯨꯡ 12 1 1:30 2ꯗ ꯇꯨꯝꯃꯒ 9:30 ꯃꯥꯄꯟꯗ ꯍꯧꯒꯠꯄꯅꯤꯀꯣ ꯃꯥꯄꯟꯒꯤ ꯗ꯭ꯌꯨꯇꯤꯁꯦ 9:30ꯗ ꯍꯧꯒꯠꯂ ꯅꯪꯅ ꯆꯦꯟꯕꯅꯦ ꯑꯗꯨꯒ ꯑꯃꯅ ꯆꯤꯟꯖꯥꯛ ꯇꯣ ꯍꯥꯏꯔꯤꯕ ꯀꯝꯄꯣꯅꯦꯟ ꯃꯔꯤꯁꯤꯅ ꯉꯁꯤꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯐꯖꯅ ꯃꯣꯗꯤꯐꯥꯏ ꯇꯧꯔꯦ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯍꯟꯖꯟ ꯍꯟꯖꯟ ꯁꯤꯒꯤ ꯃꯦꯁꯦꯖ ꯄꯤꯖꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯇꯨꯝꯕꯅ ꯀꯔꯤ ꯀꯥꯟꯅꯍꯜꯂꯤ ꯑꯗꯒꯤ ꯇꯨꯝꯕ ꯋꯥꯠꯂꯒꯅ ꯀꯩꯗꯧꯕ ꯍꯦꯟꯕꯅ ꯀꯥꯟꯅꯩ ꯍꯥꯏꯕꯗꯨꯗꯤ ꯗꯤꯇꯦꯜꯗꯨꯗꯤ ꯍꯌꯦꯡ ꯀꯨꯞꯅ ꯀꯣꯟꯅ ꯀꯅꯥꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯕ ꯀꯥꯡꯕꯨꯅ ꯄꯥꯎꯒ ꯐꯥꯎꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯁꯅꯨ ꯑꯗꯣ ꯁꯤꯗꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯗꯣꯛꯑꯅꯤ ꯉꯁꯤꯒꯤꯗꯤ ꯋꯦꯠ ꯂꯣꯁꯁꯦ ꯄꯣꯁꯤꯕꯜ ꯑꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯁꯃꯤꯇꯥꯒꯤ ꯑꯃꯁꯨꯡ ꯁꯃꯤꯇꯥꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇ ꯌꯥꯎꯔꯤꯕ ꯁꯃꯤꯇꯥꯁ ꯍꯦꯜꯗꯤ ꯑꯦꯟ ꯋꯦꯜꯗꯤ ꯍꯥꯏꯔꯤꯕ ꯄꯦꯖꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯐꯣꯂꯣ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯗꯨ ꯀꯥꯟꯅꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯍꯥꯞꯄꯤꯔꯛꯑꯣ ꯄꯨꯟꯅ ꯈꯪꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯍꯛꯆꯥꯡ ꯐꯕꯒꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯁꯨꯛ ꯆꯥꯎꯔꯕ ꯅꯣꯏꯔꯕ ꯑꯩꯒꯤ 98ꯀꯤ ꯁꯥꯏꯖꯁꯦ ꯉꯁꯤ 80ꯒꯤ ꯃꯈꯥꯗ ꯁꯣꯔꯤ 85 84 ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯊꯝꯖꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯑꯩꯒꯤ ꯗꯥꯏꯕꯤꯇꯤꯁ ꯐꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝꯗ ꯊꯝꯖꯈ꯭ꯔꯦꯀꯣ ꯃꯊꯪ ꯑꯗꯨꯝ ꯊꯝꯖꯔꯛꯀꯦ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ
Good night. ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯑꯞ ꯇꯧꯔꯒ ꯐꯣꯟ ꯇꯧꯕꯤꯔꯛꯏꯕ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯗꯅ ꯑꯩꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯖꯈꯤꯕꯁꯤꯡꯗꯨꯒꯤꯁꯨ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ